Chahi taret Khuntakpa thokhiba chahi chani Phadringeida lamdamasida ngasi Amuk hanna Khuntakliba Asi Chahi kaya Chathagadouribano haiba tamba ngamdana leiri haina veteran politician ojoina nungnangba phongdorakli kakwada leiba ojoigi mayumda pangthokpa paugi mifam amada wapam ase phongdokleduna mahakna makatana hai irang asina maram oiraga miyoi kayagi punsi khangutthakta mangkhre yum kaya tangoi onkiduna miyoi kaya leifam leitre miyam sufam nongfam khangdabadagi chaningai thakningai fauba leiraktaduna hingbagi mami samlakle hayeng lamdamasagi tongan ba lukayana sinduna pangthoknagadoriba miyamgi mifam sing asida tungkoina chatnaba yaba warushin ama purakpa yanaba maru oiba warip sing lawraktuna lamdamasida tangdulaita ba hanjulhanba oirasunu haike Maharaj Gambir Singh amasung athauba sing ningsing lukke president su oiriba ojoina makatana hai Khuntakliba mirolda mareibak maramdam nungshibagi wakhalon adu tungkoina lehel hongnabagi pandamda athauba singgi liklam thiba lok Manipur Maharaj Narasingh Memorial Committee amadi chahi taret Khuntakpa Maharaj Gambir Singh amasung athauba singgi ningsing lukna sinduna hayeng langthabawda leiba Maharaj Gambir Singhgi mangfamda mifamama pangthoktuna Mapam aduda leiriba athauba singgi mitam amadi irang asida thawaina pontha pikraba athauba singgi mapamda haikat lekat tamgani kumjai inglising ama chanipan tarama pandigi inglising ama chanipal kuntaruk fauba chahi taret Khuntakpada aikogi ipa ipu singna lauramba thaudang kaya adu nongmagi maru oiba hengalakli kumjai inglising ani kunhumdoida chahi taret Khuntakpagi chahi chama marfutara nipan suba chahini adubu Laibak tibadi chahi taret Khuntakpa thokhiba adu chahi chani fauba Phadringeida nohonna chahi taret Khuntakpagi thawong adumak Amuk hanna Khuntakliba Asi Chahi kaya Khuntakadage haibasu ngamdri hainasu mahana makatana phongdokhi Chahi taret Khuntakpa ka chap manaba thawdu ama chahi kaya nahamki the chahi taret Khuntai handakti chahi kaya Khuntakani anana haiba ngambage nahamki chahi taret Khunta amatungda Manipurna maning tamba leipak oina ning tamgi firal pai asidi Manipur mapung oina hanna aikoina leijaramba aikogi territorial integrity ethnic identity aikogi leiramba aikogi marakta leiramba thajana manungsibagi love affection harmonious oiba relation do karamba chahi da hanjalakani hangningai oi wafam lai wahangsing adugi pakhom akoi Manipur ki praja nu piba tabani sigum wafam lakha kanda akoi lupsing asina tumin leitok pai base akoi chumda bo port amani akoi gi hayengi sidai da maru oina akoi isa sing isu sing nauri ba ngang sing chahi taret Khuntakpagi Manipur akoi mioi bo oina poga ihanan bada tawdaw yadaba thamadi magi mareibak nisi bhai basini mareibak nisi bagi patriotism mai phe chahi taret Khuntakpagi wari du na yaroi wari du kaktana yaroi hayeng Maharaj Gambir Singh gi mongpham da changaga Narasingh gi mongpham da changaga Hirasandra gi mongpham da changaga athauba mayam na katopagi mongpham da changaga madal lai kalaga madeda pirakpa pongningi itindo maduna patriotism jati nungsiba haibagi wakallondo laite ibe ngakna taba mamitna makhongna angangkina sangjangna udna akoi patriotism akoi thanamba tabni